ꯃꯇꯝ ꯑꯃꯒꯤ ꯋꯥꯅꯤ ꯁꯥꯀꯣꯝ ꯂꯩꯀꯥꯏ ꯀꯧꯕ ꯈꯨꯡꯒꯪ ꯑꯃꯗ ꯄꯔꯤꯕꯥꯔ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯄꯔꯤꯕꯥꯔꯗꯨꯗ ꯊꯣꯏꯕ, ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯥꯙꯥ, ꯃꯆꯥꯅꯨꯄꯤ ꯔꯦꯁꯃꯤꯀꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯉꯧꯇꯣꯟ ꯂꯩꯔꯝꯃꯤ꯫ ꯔꯃꯦꯁ ꯀꯝꯄꯅꯤ ꯑꯃꯗ ꯃꯦꯅꯦꯖꯔꯅꯤ, ꯑꯗꯨꯒ ꯍꯣꯠꯅꯕꯁꯨ ꯌꯥꯝꯅ ꯀꯟꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯣꯏ ꯄꯔꯤꯕꯥꯔꯗꯣ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯨꯛꯇ ꯊꯣꯏꯕ ꯑꯣꯐꯤꯁ ꯆꯠꯄꯒꯤ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯔꯥꯙꯥ, ꯑꯩꯒꯤ ꯆꯔꯥꯗꯣ ꯄꯣꯔꯛꯑꯣꯅꯦ, ꯉꯁꯤ ꯑꯩ ꯑꯣꯐꯤꯁꯇ ꯊꯕꯛ ꯌꯥꯝꯅ ꯀꯜꯂꯤꯅꯦ꯫ ꯍꯣꯏ ꯄꯣꯔꯦ꯫ ꯔꯥꯙꯥ ꯌꯥꯛꯅ ꯕ꯭ꯔꯦꯛꯐꯥꯁꯇꯣ ꯄꯨꯔꯛꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯣꯏꯕꯗ ꯑꯣꯐꯤꯁꯇ ꯆꯠꯈꯤ꯫ ꯑꯣꯐꯤꯁꯇ ꯕꯤꯀ꯭ꯔꯝ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯊꯣꯏꯕꯗ ꯎꯔꯒ ꯌꯥꯝꯅ ꯀꯂꯛꯅ ꯍꯧꯔꯝꯃꯤ꯫ ꯀꯔꯤ ꯊꯕꯛꯄꯨ ꯇꯧꯔꯤꯅꯣ ꯊꯣꯏꯕꯁꯦ? ꯕꯣꯁꯅ ꯃꯥꯛꯇ ꯍꯪꯅ ꯂꯩ꯫ ꯃꯁꯤꯗꯤ ꯑꯩ ꯊꯕꯛ ꯇꯧꯗꯕ ꯌꯥꯗꯦꯗꯅ꯫ ꯅꯣꯡꯃ ꯀꯝꯄꯅꯤꯗꯨꯒꯤ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯕ ꯑꯣꯔꯗꯔ ꯑꯃ ꯂꯥꯛꯏ꯫ ꯑꯗꯨꯒꯤ ꯑꯣꯔꯗꯔꯗꯣ ꯕꯤꯀ꯭ꯔꯝꯅ ꯍꯨꯔꯥꯟꯂꯝꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯥꯜ ꯇꯧꯔꯒ ꯊꯣꯏꯕꯗ ꯃꯍꯥꯛꯀꯤ ꯕꯣꯁꯅ ꯍꯨꯔꯥꯟꯕ ꯁꯤꯍꯟꯈꯤ꯫ ꯑꯩꯅ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯕꯣꯁ, ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯋꯦꯜ, ꯁꯤ ꯑꯣꯔꯗꯔꯁꯤꯒꯤ ꯃꯔꯝꯗ ꯅꯪꯉꯣꯟꯗꯗꯅꯤ ꯑꯩꯅ ꯈꯪꯍꯜꯂꯤꯕ꯫ ꯁꯤ ꯍꯨꯔꯥꯟꯕꯁꯦ ꯅꯪꯅ ꯍꯨꯔꯥꯟꯗ꯭ꯔꯗꯤ ꯀꯅꯥꯅ ꯍꯨꯔꯥꯟꯗꯣꯔꯤꯃꯣ? ꯊꯣꯏꯕꯗꯣ ꯌꯥꯝꯅ ꯀꯞꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥ ꯀꯅꯥꯝꯅ ꯇꯥꯈꯤꯗꯦ꯫ ꯃꯔꯥꯜ ꯂꯩꯇꯅ ꯊꯣꯏꯕꯗꯣ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯨꯅ ꯆꯍꯤ ꯑꯃꯒꯤ ꯖꯦꯜꯗ ꯆꯪꯈꯤ꯫ ꯃꯍꯥꯛꯅ ꯖꯦꯜꯗ ꯆꯪꯕꯗꯒꯤ ꯃꯌꯨꯝꯗꯣ ꯌꯥꯝꯅ ꯐꯤꯕꯝ ꯑꯃ ꯆꯥꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯔꯥꯙꯥꯗ ꯃꯤꯅꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯎꯁꯤꯠꯂꯝꯗꯦ꯫ ꯅꯣꯡꯃ ꯔꯥꯙꯥ ꯌꯨꯝꯒꯤ ꯄꯣꯠ ꯂꯩꯕꯒꯤ ꯃꯈꯥꯗ ꯀꯨꯝꯃꯤ꯫ ꯑయ్ꯌꯥ, ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯣ ꯍꯨꯔꯥꯟꯕꯒꯤ ꯀꯦꯁꯇ ꯖꯦꯜꯗ ꯆꯪꯈ꯭ꯔꯦ ꯍꯥꯏꯅꯦ꯫ ꯀꯔꯝꯅꯕꯨ ꯅꯪ ꯑꯁꯨꯛ ꯄꯤꯛꯈ꯭ꯔ ꯑꯉꯥꯡꯁꯦ ꯊꯥꯛꯇꯣꯔꯤꯃꯣꯅꯦ? ꯃꯥꯅ ꯍꯨꯔꯥꯟꯕ ꯅꯠꯇꯦ, ꯃꯤ ꯑꯇꯣꯞꯄꯅ ꯍꯨꯔꯥꯟꯕꯅꯦ꯫ ꯑꯁꯦꯡꯕꯗꯤ ꯃꯥꯅ ꯈꯪꯉꯤ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯁꯤꯃꯥꯗꯣ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯔꯥꯙꯥꯗꯣ ꯃꯤꯒꯤ ꯃꯤꯋꯥꯕꯨ ꯇꯥꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯌꯨꯝꯒꯤ ꯂꯩꯇꯕꯕꯨ ꯈꯟꯗꯣꯏꯔꯥ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯇꯞꯅ ꯃꯍꯥꯛꯀꯤ ꯕꯦꯡꯗ ꯄꯩꯁꯥ ꯈꯔ ꯂꯩꯖꯕꯗꯨꯁꯨ ꯂꯣꯏꯅ ꯂꯣꯏꯈꯤ꯫ ꯌꯨꯝꯒꯤ ꯚꯔꯥ ꯄꯤꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯔꯝꯗꯦ ꯃꯉꯣꯟꯗ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ? ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯀꯔꯝꯅ ꯊꯥꯛꯇꯣꯏꯅꯣ? ꯔꯥꯙꯥꯗꯣ ꯌꯨꯝ ꯚꯔꯥ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯌꯨꯝꯗ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝꯗꯨꯗꯒꯤ ꯆꯠꯄ ꯇꯥꯈꯤ꯫ ꯃꯤꯅ ꯃꯄꯣꯠ ꯃꯆꯩ ꯄꯦꯛ ꯇꯧꯗꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯌꯨꯝ ꯊꯪꯅꯅ ꯂꯩꯕ ꯍꯅꯨꯕꯤ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯅꯥꯛꯇ꯫ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯅ ꯏꯟꯗꯣꯆꯥ ꯏꯟꯗꯣꯆꯥ ꯀꯧꯏ꯫ ꯏꯕꯦꯝꯃ, ꯑꯩ ꯈꯪꯉꯤꯅꯦ ꯅꯪꯒꯤ ꯑꯋꯥꯕꯗꯣ, ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯅꯤ, ꯑꯩꯒꯤ ꯌꯨꯝꯗꯁꯨ ꯂꯩꯕ ꯌꯥꯔꯣꯏꯅꯦ꯫ ꯑꯩꯒꯤ ꯏꯆꯥꯒ ꯏꯃꯧꯒꯗꯨꯅ ꯅꯪꯒꯤ ꯅꯋꯥꯗ ꯍꯨꯔꯥꯟꯕꯅꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩ ꯅꯉꯣꯟꯗ ꯂꯩꯐꯝ ꯑꯃꯗꯤ ꯄꯤꯕ ꯉꯝꯒꯅꯤ꯫ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯥꯛꯇ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯑꯃꯟꯕ ꯌꯨꯝ ꯑꯃ ꯂꯩ, ꯑꯗꯨꯗ ꯅꯪ ꯂꯩꯔꯨꯆꯣ꯫ ꯁꯦ, ꯆꯥꯕꯤꯁꯦ ꯅꯪ ꯄꯥꯏꯈꯣ꯫ ꯏꯟꯗꯣꯆꯥ, ꯅꯪꯅ ꯑꯩꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯇꯦꯡ ꯑꯃ ꯄꯥꯡꯕꯤꯔꯦ꯫ ꯏꯟꯗꯣꯆꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯗꯒꯤ ꯔꯥꯙꯥꯗꯣ ꯃꯐꯝꯗꯨꯗꯒꯤ ꯌꯨꯝ ꯑꯃꯟꯕꯗꯨꯗ ꯆꯠꯈꯤ꯫ ꯔꯥꯙꯥꯗꯣ ꯃꯐꯝꯗꯨ ꯌꯧꯔꯒ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯉꯝꯗꯦ꯫ ꯑꯩ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯁꯦ ꯄꯤꯖꯅꯕ ꯊꯕꯛꯇꯤ ꯁꯨꯗꯕ ꯌꯥꯗꯦ꯫ ꯔꯥꯙꯥꯅ ꯃꯆꯥꯅꯨꯄꯥ ꯑꯉꯧꯇꯣꯟꯗꯣ ꯐꯤꯅ ꯌꯣꯝꯁꯤꯟꯅ ꯊꯝꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯔꯦꯁꯃꯤꯀꯥꯗ ꯑꯉꯥꯡꯁꯦ ꯌꯦꯡꯉꯝꯃꯣ ꯍꯥꯏꯔꯝꯃꯤ꯫ ꯔꯦꯁꯃꯤꯀꯥ, ꯅꯪ ꯑꯉꯥꯡꯁꯦ ꯌꯦꯡꯉꯝꯃꯨ, ꯃꯃꯥ ꯃꯄꯥꯟꯗ ꯊꯕꯛ ꯁꯨꯕ ꯊꯤꯔꯨꯒꯦ꯫ ꯍꯣꯏ ꯃꯃꯥ꯫ ꯔꯥꯙꯥꯗꯣ ꯑꯅꯛꯄꯗ ꯊꯕꯛ ꯁꯨꯐꯝ ꯊꯤ, ꯑꯗꯨꯕꯨ ꯊꯕꯛ ꯁꯨꯅꯕ ꯃꯐꯝꯗꯣ ꯐꯪꯈꯤꯗꯦ꯫ ꯑꯗꯨꯒ ꯔꯥꯙꯥꯗꯣ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯅ ꯌꯦꯡꯉꯤ꯫ ꯃꯐꯝꯗꯨꯗ ꯆꯥꯅꯕ ꯊꯛꯅꯕ ꯗꯨꯀꯥꯟ ꯑꯝꯇ ꯂꯩꯔꯝꯗꯦ꯫ ꯔꯥꯙꯥꯅ ꯈꯜꯂꯤ, ꯁꯤꯒ ꯑꯣꯏꯅ ꯆꯥꯅꯕ ꯊꯛꯅꯕ ꯄꯣꯠ ꯌꯣꯜꯂꯒꯦ ꯍꯥꯏꯗꯨꯅ, ꯑꯗꯨꯒ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯈꯨꯠꯇ ꯁꯦꯟ ꯈꯔ ꯂꯩꯖꯕꯗꯨꯅ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯂꯩꯔꯨꯔꯒ ꯃꯍꯥꯛ ꯑꯗꯨꯗ ꯕꯣꯔꯥ ꯍꯧꯔꯒ ꯌꯣꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯦꯜꯋꯦ ꯄ꯭ꯂꯦꯠꯐꯣꯔꯝꯗꯁꯨ ꯌꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯇ꯭ꯔꯦꯟ ꯂꯥꯛꯄꯒ ꯔꯥꯙꯥꯅ ꯃꯤꯉꯣꯟꯗ ꯍꯪꯉꯤ, ꯑꯁꯥꯕ ꯕꯣꯔꯥ ꯆꯥꯒꯗ꯭ꯔꯣ? ꯄ꯭ꯂꯦꯠꯇ ꯂꯨꯄꯥ 10 ꯔꯥꯙꯥꯒꯤ ꯕꯣꯔꯥꯗꯣ ꯃꯤꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯙꯥ ꯅꯨꯡꯇꯤꯒꯤ ꯕꯣꯔꯥ ꯍꯧꯔꯒ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯌꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯌꯥꯝꯅ ꯆꯥꯎꯔꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯈꯤ꯫ ꯅꯣꯡꯃ ꯔꯥꯙꯥ ꯇ꯭ꯔꯦꯟ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯤꯔꯛꯇꯨꯗꯒꯤ ꯅꯤꯄꯥ ꯑꯃ ꯆꯦꯜꯂꯛꯅ ꯔꯥꯙꯥꯗ ꯊꯦꯡꯖꯤꯟꯕꯗꯨꯗ ꯔꯥꯙꯥꯗꯣ ꯃꯈꯥꯗ ꯇ꯭ꯔꯦꯟꯒꯤ ꯄꯠꯇ꯭ꯔꯤꯗ ꯇꯥꯗꯨꯅ ꯁꯤꯈꯤ꯫ ꯑꯁꯨꯃꯥꯏꯅ ꯁꯤꯕꯗꯨꯗ ꯔꯥꯙꯥꯒꯤ ꯃꯊꯋꯥꯏꯗꯣ ꯂꯩꯐꯝ ꯈꯪꯈꯤꯗꯦ, ꯑꯗꯨꯅ ꯃꯍꯥꯛ ꯚꯨꯠ ꯑꯃ ꯑꯣꯏꯅ ꯑꯣꯟꯈꯤ꯫ ꯍꯦ ꯏꯁ꯭ꯋꯔ, ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯒꯤ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡꯁꯤꯡꯗꯣ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩꯉꯣꯟꯗ ꯁꯛꯇꯤ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨ, ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯣ ꯊꯥꯛꯄ ꯉꯝꯅꯕ꯫ ꯏꯁꯣꯔꯅ ꯑꯁꯨꯝꯅ ꯁꯛꯇꯤ ꯄꯤꯔꯦ ꯃꯍꯥꯛ ꯑꯌꯨꯛ-ꯅꯨꯡꯊꯤꯜꯗ ꯃꯍꯥꯛꯀꯤ ꯃꯤꯒꯤ ꯔꯨꯞꯇ ꯂꯩꯖꯅꯕ꯫ ꯔꯥꯙꯥꯗꯣ ꯃꯐꯝꯗꯨꯗꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯃꯃꯥ, ꯅꯪ ꯉꯁꯥꯏꯗꯩ ꯀꯥꯏꯗ ꯂꯩꯔꯤꯅꯣ? ꯑꯉꯧꯇꯣꯟꯁꯦ ꯉꯁꯥꯏꯗꯩ ꯀꯞꯄꯛꯏꯅꯤ꯫ ꯔꯥꯙꯥꯅ ꯌꯥꯡꯅ ꯃꯆꯥꯁꯤꯡꯗꯣ ꯀꯣꯟꯁꯤꯟꯕꯤ꯫ ꯅꯨꯡꯗꯥꯡ ꯑꯣꯏꯗꯣꯔꯦ, ꯑꯩ ꯑꯉꯥꯡꯁꯤꯡꯁꯦ ꯈꯪꯍꯟꯕ ꯄꯥꯝꯗꯦ ꯑꯩ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ꯫ ꯑꯩ ꯍꯧꯖꯤꯛ ꯚꯨꯠꯀꯤ ꯔꯨꯞꯇ ꯂꯥꯛꯇꯥꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯩ ꯍꯧꯖꯤꯛ ꯃꯣꯏꯁꯦ ꯌꯥꯡꯅ ꯇꯨꯝꯍꯜꯍꯧꯗꯕ ꯌꯥꯗꯦ꯫
ꯔꯥꯙꯥꯅ ꯑꯉꯥꯡꯁꯤꯡꯗꯣ ꯇꯨꯝꯍꯜꯂꯒ ꯃꯊꯟꯇ ꯃꯥ ꯚꯨꯠꯀꯤ ꯔꯨꯞꯇ ꯑꯣꯜꯂꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯏꯗ ꯀꯨꯞꯁꯜꯂꯤ ꯑꯉꯥꯡꯁꯤꯡꯗꯨꯅ ꯃꯥꯒꯤ ꯚꯨꯠꯀꯤ ꯁꯛꯇꯝꯗꯣ ꯎꯈꯤꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯔꯥꯙꯥ ꯅꯨꯡꯇꯤꯒꯤ ꯔꯥꯙꯨꯅ ꯕꯣꯔꯥ ꯍꯧꯔꯒ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯌꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛ ꯅꯨꯡꯇꯤꯒꯤ ꯁꯟꯗꯥꯗ ꯃꯌꯨꯝꯗ ꯂꯥꯛꯏ ꯅꯨꯡꯗꯥꯡ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯑꯉꯥꯡꯁꯤꯡꯗꯣ ꯇꯨꯝꯍꯜꯍꯧꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯀꯌꯥ ꯍꯧꯈꯤ꯫ ꯔꯥꯙꯥꯅ ꯃꯆꯥꯁꯤꯡꯗꯣ ꯐꯖꯅ ꯄꯤꯖ ꯄꯤꯊꯛꯇꯨꯅ ꯌꯣꯛꯄꯤꯔꯝꯃꯤ꯫ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯔꯥꯙꯥ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯕꯣꯔꯥ ꯌꯣꯜꯂꯝꯃꯤ꯫ ꯑꯗꯨꯗ ꯃꯅꯤꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯀꯧꯔꯛꯏ, ꯇꯥꯕ꯭ꯔꯣ, ꯑꯩꯉꯣꯟꯗ ꯕꯣꯔꯥ ꯈꯤꯇꯪ ꯄꯤꯕꯤꯔꯝꯃꯨꯕ꯫ ꯔꯥꯙꯥꯅ ꯃꯅꯤꯡ ꯂꯩꯊꯣꯔꯛꯄꯗ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯗꯣ ꯎꯕꯗ ꯏꯉꯛ ꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯗꯤ ꯃꯃꯤꯠꯇꯩ ꯃꯄꯤꯒ ꯇꯥꯔꯝꯃꯤ꯫ ꯔꯥꯙꯥ, ꯑꯩꯅ ꯃꯐꯝ ꯀꯌꯥꯗ ꯅꯪꯕꯨ ꯊꯤꯔꯨꯔꯦ, ꯅꯪꯗꯤ ꯐꯪꯈꯤꯗꯦ꯫ ꯅꯪꯅ ꯇꯧꯔꯝꯃꯤꯁꯤꯅ ꯀꯔꯤꯅꯣ? ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗꯤ? ꯑꯩ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅꯤ? ꯀꯃꯥꯏꯅꯗꯤ ꯂꯦꯜꯂꯤ ꯍꯥꯏꯅ? ꯁꯤꯗ ꯑꯅꯛꯄꯗ ꯌꯨꯝ ꯑꯃ ꯂꯩ, ꯑꯗꯨꯗ ꯂꯩ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯏꯆꯥꯅꯨꯄꯤ ꯔश्ꯃꯤꯀꯥꯅ ꯏꯆꯥꯅꯨꯄꯥ ꯉꯧꯇꯣꯟꯗꯣ ꯌꯦꯡꯕꯤ, ꯑꯗꯨꯒ ꯑꯩꯅ ꯁꯤꯒ ꯕꯣꯔꯥ ꯌꯣꯟꯕ ꯂꯥꯛꯈꯤ꯫ ꯔꯥꯙꯥ, ꯑꯩ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅꯤ? ꯑꯩꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄ ꯃꯦꯅꯦꯖꯔꯗꯨꯁꯨ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯈꯤ꯫ ꯑꯗꯨꯗꯒꯤ ꯕꯣꯁꯅ ꯆꯤꯡꯅꯈꯤ, ꯑꯁꯤꯗꯤ ꯇꯧꯒꯦ ꯍꯥꯏꯕ ꯌꯥꯎꯕ ꯃꯤ ꯑꯃꯅ ꯇꯧꯔꯤꯃꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯗꯒꯤ ꯕꯣꯁꯅ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯊꯤꯔꯤ꯫ ꯂꯣꯏꯔꯛꯄꯗ ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤ ꯏꯝꯄ꯭ꯂꯣꯌꯤ ꯑꯃ ꯕꯤꯀ꯭ꯔꯝ ꯀꯧꯕꯗꯨꯅ ꯇꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯕꯣꯁꯅ ꯄꯨꯂꯤꯁꯇ ꯍꯥꯏꯗꯨꯅ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯍꯜꯂꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯉꯣꯟꯗ ꯀꯝꯄꯅꯤꯗꯨꯒꯤ ꯃꯦꯅꯦꯖꯔ ꯑꯣꯏꯍꯜꯂꯦ꯫ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯅ ꯅꯪ ꯐꯪꯅꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯅꯣꯏꯗꯤ ꯌꯨꯝꯗ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯗ ꯃꯤꯅ ꯍꯥꯏꯔꯛꯑꯦ ꯑꯩꯉꯣꯟꯗ ꯅꯣꯏꯗꯤ ꯌꯨꯝ ꯊꯥꯗꯣꯛꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒ ꯌꯨꯝ ꯊꯪꯅꯕ ꯏꯟꯗꯣꯆꯥꯗꯣ, ꯃꯥꯗꯤ ꯈꯪꯉꯤꯗꯨꯗꯤ꯫ ꯃꯥꯅ ꯑꯩꯈꯣꯏꯗ ꯁꯤꯗ ꯂꯩꯔꯨꯆꯣꯅ ꯊꯥꯔꯛꯏꯅꯤꯅ꯫ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯥꯛꯇꯤ ꯗꯨꯅꯤꯌꯥꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ, ꯁꯤꯔꯝꯃꯦ꯫ ꯑꯩ ꯑꯗꯨꯒꯤ ꯗꯤꯟꯗꯨꯗꯒꯤ ꯅꯪꯒ ꯑꯉꯥꯡꯁꯤꯡꯒ ꯉꯁꯤ ꯐꯥꯎꯕ ꯊꯤꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪ ꯁꯤꯗ ꯐꯪꯅꯔꯦ꯫ ꯑꯗꯨꯗ ꯔꯥꯙꯥꯅ ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯈꯜꯂꯤ, ꯑꯩꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯁꯤꯔꯦ ꯍꯥꯏꯗꯨꯅ? ꯍꯥꯏꯔꯨꯔꯗꯤ ꯃꯍꯥꯛꯅ ꯁꯨꯛ ꯍꯔꯥꯎꯖꯔꯤꯁꯤ ꯑꯃꯨꯛꯇ ꯂꯣꯏꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ꯫ ꯔꯥꯙꯥꯅ ꯊꯣꯏꯕꯗ ꯀꯔꯤꯝ ꯍꯥꯏꯗꯦ꯫ ꯃꯍꯥꯛ ꯃꯌꯨꯝꯗ ꯑꯉꯥꯡꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ꯫ ꯄꯄꯥ, ꯅꯪ ꯅꯍꯥꯟꯒꯩ ꯀꯥꯏ ꯂꯩꯔꯨꯒꯦ? ꯑꯩꯈꯣꯏ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤ꯫ ꯑꯩꯁꯨꯅꯤ ꯄꯄꯥꯏ ꯃꯆꯥꯁꯥ, ꯑꯩꯁꯨꯅꯤ꯫ ꯊꯣꯏꯕꯅ ꯔꯥꯙꯥ ꯑꯃꯗꯤ ꯃꯆꯥꯁꯤꯡꯗꯨ ꯄꯨꯗꯨꯅ ꯍꯥꯟꯅꯒꯤ ꯃꯌꯨꯝꯗ ꯆꯠꯂꯤ꯫ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯙꯥꯗꯤ ꯅꯨꯡꯇꯤꯒꯤ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯚꯨꯠ ꯑꯣꯜꯂꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯔꯕꯁꯨ ꯅꯣꯡꯃ ꯔꯥꯙꯥ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯒ ꯇꯨꯃꯤꯟꯅꯔꯤꯉꯩꯗ ꯊꯣꯏꯕꯗꯣ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯔꯥꯙꯥ, ꯑꯩ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯦ, ꯏꯁꯤꯡ ꯈꯤꯇꯪ ꯊꯛꯀꯦ꯫ ꯑꯗꯨꯗ ꯔꯥꯙꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤ꯫ ꯑꯗꯨꯗ ꯊꯣꯏꯕꯅ ꯃꯍꯥꯛ ꯑꯣꯏꯅ ꯂꯧꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯤ꯫ ꯊꯣꯏꯕꯗꯣ ꯏꯁꯤꯡ ꯊꯛꯎꯔꯒ ꯂꯥꯛꯄꯗ ꯔꯥꯙꯥꯒꯤ ꯃꯃꯥꯏ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯈꯜꯂꯤ, ꯑꯁꯨꯛ ꯁꯥꯕꯁꯤꯗ ꯔꯥꯙꯥꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯃꯥꯏꯁꯦ ꯀꯨꯞꯁꯤꯟꯗꯨꯅ ꯇꯨꯝꯃꯤꯁꯦ? ꯐꯔꯦꯗ, ꯑꯩ ꯑꯣꯏꯅ ꯂꯧꯊꯣꯛꯄꯤꯔꯒꯦ ꯐꯤꯁꯦ꯫ ꯊꯣꯏꯕꯅ ꯔꯥꯙꯥꯒꯤ ꯃꯃꯥꯏꯗꯒꯤ ꯐꯤꯗꯨ ꯂꯧꯊꯣꯛꯄꯗ ꯔꯥꯙꯥꯒꯤ ꯚꯨꯠꯀꯤ ꯁꯛꯇꯝꯗꯣ ꯎꯕꯗ ꯊꯣꯏꯕꯗꯣ ꯀꯤꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯔꯥꯙꯥꯗꯣ ꯊꯣꯏꯕꯒꯤ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯗꯣ ꯇꯥꯕꯗ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ, ꯑꯩꯒꯤ ꯔꯥꯙꯥ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯅꯪꯅ ꯁꯤꯗ ꯀꯔꯝꯅ ꯑꯩ ꯔꯥꯙꯥ ꯀꯥꯏ ꯂꯩ ꯍꯥꯏꯌꯨ? ꯑꯩ ꯅꯪꯒꯤ ꯔꯥꯙꯥꯅꯤ ꯊꯣꯏꯕ꯫ ꯅꯆꯤꯟ ꯊꯤꯒꯅꯨ, ꯑꯁꯦꯡꯕ ꯍꯥꯏꯔꯨ, ꯑꯩꯒꯤ ꯔꯥꯙꯥꯗꯤ? ꯑꯁꯦꯡꯕ ꯍꯥꯏꯅꯤ ꯑꯩꯒꯤꯁꯦ, ꯑꯩ ꯅꯪꯒꯤ ꯔꯥꯙꯥꯅꯤ꯫ ꯑꯩꯅ ꯅꯣꯡꯃ ꯇ꯭ꯔꯦꯟ ꯏꯁꯇꯦꯁꯟꯗ ꯕꯣꯔꯥ ꯌꯣꯜꯂꯤꯉꯩꯗ ꯅꯨꯄꯥ ꯑꯃꯅ ꯏꯜꯂꯛꯄꯗꯩ ꯇ꯭ꯔꯦꯟꯒꯤ ꯃꯈꯥꯗ ꯇꯥꯗꯨꯅ ꯁꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯏꯁꯣꯔꯅ ꯑꯩꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯥꯌꯣꯟꯗ, ꯑꯗꯨꯒ ꯅꯨꯡꯊꯥꯡ ꯍꯦꯛ ꯍꯧꯔꯛꯄꯒ ꯑꯩ ꯚꯨꯠ ꯑꯣꯟꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥꯡꯗ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯐꯤꯅ ꯀꯨꯞꯁꯟꯗꯨꯅ ꯇꯨꯝꯕꯅꯤ꯫ ꯏꯁꯣꯔ, ꯑꯩꯉꯣꯟꯗ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯨ? ꯑꯩꯅ ꯃꯪꯗ ꯐꯥꯎ ꯈꯜꯂꯨꯗ ꯅꯪꯁꯦ ꯁꯤꯒꯅꯤ ꯍꯥꯏꯕ꯫ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯗꯦ ꯅꯪ ꯁꯤꯔꯦ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏꯀꯣ꯫ ꯅꯪꯅ ꯑꯁꯦꯡꯕ ꯂꯣꯏ ꯈꯪꯂꯕꯅꯤꯅ ꯑꯩꯗꯤ ꯃꯐꯝꯁꯤꯗꯒꯤ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯅꯪ ꯑꯉꯥꯡꯁꯤꯡꯁꯦ ꯐꯖꯅ ꯌꯦꯡꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯔꯥꯙꯥꯗꯨ ꯃꯥꯡꯈꯤ꯫ ꯑꯗꯨꯗꯒꯤ ꯊꯣꯏꯕꯅ ꯑꯉꯥꯡ ꯑꯅꯤꯗꯨ ꯐꯖꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯜꯂꯒ ꯆꯥꯎꯅꯕ ꯌꯣꯛꯈꯤ꯫ ꯅꯣꯡꯃ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯀꯣꯏꯕ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯆꯠꯂꯤ꯫ ꯇ꯭ꯔꯦꯟꯗꯣ ꯔꯥꯙꯥꯅ ꯁꯤꯕ ꯃꯐꯝ ꯏꯁꯇꯦꯁꯟꯗꯨꯗ ꯂꯦꯞꯄꯤ꯫ ꯊꯣꯏꯕꯅ ꯇ꯭ꯔꯦꯟꯒꯤ ꯈꯤꯔꯀꯤꯒꯤ ꯃꯄꯥꯟꯗ ꯌꯦꯡꯉꯤꯕ ꯔꯥꯙꯥꯗꯨ ꯉꯁꯤꯁꯨ ꯕꯣꯔꯥ ꯌꯣꯜꯂꯝꯃꯤ꯫ ꯔꯥꯙꯥ, ꯅꯪ? ꯍꯣꯏ, ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯒꯤꯗꯤ ꯅꯪ ꯂꯩ, ꯑꯗꯨꯒ ꯏꯁꯇꯦꯁꯟꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤꯗꯤ ꯀꯅꯥꯝ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯩꯅ ꯃꯣꯏꯕꯨ ꯃꯄꯨꯛ ꯊꯟꯅꯕ ꯁꯤꯗ ꯕꯣꯔꯥ ꯌꯣꯟꯗꯨꯅ ꯆꯥꯛ ꯊꯥꯛꯄꯅꯤ꯫ ꯑꯗꯨ ꯑꯩ ꯑꯁꯤꯗ ꯑꯗꯨꯝ ꯊꯥꯛꯀꯅꯤ꯫ ꯇ꯭ꯔꯦꯟꯗꯨꯗꯤ ꯆꯠꯈꯔꯦ꯫ ꯑꯗꯨꯕꯨ ꯔꯥꯙꯥꯗꯤ ꯉꯁꯤ ꯐꯥꯎꯕ ꯏꯁꯇꯦꯁꯟꯗꯨꯗ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯗ ꯕꯣꯔꯥ ꯌꯣꯟꯗꯨꯅ ꯆꯥꯛ ꯊꯥꯛꯏ꯫